आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबद मरुइबा पाव राज्य की ट्रांसपोर्ट विभाग नाहाइरी राज्य से नेशनल अमदी स्टेट हाईवे सिंगी नागयता आइन कायना साजिलिबसिंग अमदी पब्लिक पार्किंग ओइरिबसिंग अथिंगबा थमले एनवायरनमेंट फॉरेस्ट अमसुंग क्लाइमेट चेंज मंत्री थोंगाम बिस्वजित नाहाइरी महौसागी खल ngakpa हाइबसि मिपुंग खुदिंगमकी तंगाई फदबा थौदांगनी डॉक्टर श्यामा प्रसाद मुखर्जी की चामा कुलुमदोई सुबा मपोक कुमोन थौरम इम्फाल की थंबाल संगलेंदा पांगथोखरे राज्य सिदा मितै सरेंग माई पाकना मसा कोखनबा ngamlakpada राज्य की फिशरीज विभागना ngami singbu thagatpa phongdorakli amasung उपराष्ट्रपति जगदीप धनखड़ ना हाइरी लेबा असिगी तुंगी फिरेप खांगबा कनबा अमसुंग कथोकपा ngamba नहा सिंगी लिसिंग मखादा लै राज्य की नेशनल अमदी स्टेट हाईवे सिंगी नागयता आइन कायना साजिलिबसिंग अमदी पब्लिक पार्किंग ओइरिबसिंग अथिंगबा थमले हाइना राज्य की ट्रांसपोर्ट विभाग की डायरेक्टर ना थोकपा चेरोल अमदा हाइरी चेरोल अदुना मखाता ना हाई लंबी की नागयता आइन कायना साजिलिबसिंग अमसुंग गाड़ी खामजिनबना चथोक चसिंदा चाउना अपनबा पीबता नतना एक्सीडेंट क्या थोंगनबगी मरम ओइरे न्यूज सेक्रेटरिएट बिल्डिंग की ममांगदा नेशनल हाईवे की नाकलदा पब्लिक पार्किंग पीबीनबा दरखास्त अमा थारकपगा मरी लेनाना ममांग थागी तरानिथोइदा राज्य की ट्रांसपोर्ट मंत्री ना सभापति ओइदुना पांगथोकिबा राज्य की ट्रैफिक रेगुलेशन एंड पार्किंग कमिटी की मिफमदा अथिंगबा सिथमनबा वारेप लौखिबने कंट्रोल ऑफ नेशनल हाईवेज लेन एंड ट्रैफिक एक्ट लिसिंग अनी अनी की मतुंग इना हाईवे एडमिनिस्ट्रेटर सिंह NSIAI की प्रोजेक्ट डायरेक्टर सिंह NHIDCL की मैनेजर जनरल मैनेजर नेशनल हाईवे की सार्स पुरीबा पब्लिक वर्क्स डिपार्टमेंट की एग्जीक्यूटिव इंजीनियर सिंह अमसुंग नेशनल हाईवे ऑफिसर सिंहना हाईवे सिंगी नागयता लम खोपसिनबसिंग डिस्ट्रिक्ट एडमिनिस्ट्रेशन अमसुंग पुलिस की मतेंग लोइनना लोकथोकपगी अयाबा पीरी मिफम अदुना इम्फाल म्युनिसिपल कॉर्पोरेशन की मनुंग चना इम्फाल वेस्ट अमसुंग इम्फाल ईस्ट जिला सिंगदा लेरिबा लनाई हॉस्पिटल दुकान अमसुंग शॉपिंग कॉम्प्लेक्स न सिंगबदा अनाबा मफमदुदा लाकपा मियोय सिंगना तोंगलकपा गाड़ी सिंगी पार्किंग हाइरिबा मफम सिंग असिगी कॉम्प्लेक्स मनुंगदा थमनबा अमसुंग लंबी की नाकंदा गाड़ी खामदनबा सुखंगहली राज्य की एनवायरनमेंट फॉरेस्ट अमसुंग क्लाइमेट चेंज मंत्री थोंगा बिस्वजित हाइरी महौसागी खल ngakpa हाइबसि मियोय पुमनमकी तौदबा याद्रबा मथौ अमनी वाफम असि राज्य की फॉरेस्ट विभाग न सेंदुना लमसांग केंद्र की मनुंग चनबा लमदेंग मखा लेकाइदा पांगथोकपा 65 सुबा बन महोत्सव थौरंगा मरी लेना मंत्री न फोंदोखिबनी राज्य की थाकता सही असिगी ओइना पांगथोकपा बन महोत्सव थौरंगा मरी लेना महाकना हाई बन महोत्सव की थौरम असि मिपुंग खुदिंगमकना मरु ओइना महिरोइसिंगना निंगथिना खंगबा तंगाई फदे थौरम असि उ थाबगी कुमई अमा ओइना इंग्लिशिंग मचमापन यांखैदा मतम अदुगी केंद्र की लौ सिंगु मंत्री KM मुनसिना हौदोक्तुना ngasi फाव पांगथोक्तुना लाकली सही असिगी हिरम इमागी मिंगदा उ चारा थासी हाइबा कैंपेन असि प्रधानमंत्री नरेंद्र मोदी ना ममांग थागी मंगादा हौदोखिबनी मालेमदा इंगसागी खल कायरकपना मियामना उ थाबगी तंगाई फदबा लै लेबासिगी ओइना सही असिदा उ चारा कोटी 190 थानबा पांदम थमली मसिगी मनुंग चना चलिबा सही असिगी सेप्टेम्बर था फावगी मनुंगदा उ चारा कोटी 90 थानबा पांदम थमली मणिपुर की ओइनासो सेप्टेम्बर था फावगी मनुंगदा उ चारा लाख 93 हेना थानबा पांदम थमली श्री विश्वजित ना हाई तौदबा यादबा सेमदबा यादबा मियोबना हेंगलकगी मसिंग मदुगी मरु इरोइनसु अखोगी फॉरेस्ट कायदबा नते काय सिंग तम पुनमक लैबिबा प्रजा सिंगना हाना वखल अमा उमा यादबा मतमदा आई उ तरा थानबगी हैबिट से लैबियु अदुगा उ यान मतमदा यान बयाई फॉरेस्ट उ यान की मेच्योर ओइबा मतमदा फॉरेस्ट डिपार्टमेंट दा अखोइना पाव पिबिरि हारकांदा फजना यालगदि सिस्टमैटिकली चनबदा इलीगल ओइबा पोरम त लैरोय हम ngasi thoromduda lamsang kendra gi MLA Sorokhaibam Rajen Forest and Environment की स्पेशल सेक्रेटरी MS खान विभासी की एडिशनल PCCF सोरैफै बासुम सिव कंजर्वेटर L जय कुमार याउना ऑफिशियल क्याना सरुक याखी थौरम की सरुक अमा ओइना लाइखुलेंबी लाइबुंगी अकोइबदा उचारा क्या थाखी BJP अमसुंग जन संघ हौदोकलंबा हानागी लोकसभा MP डॉक्टर श्यामा प्रसाद मुखर्जी की चामा कुलुमदोई सुबा मपो कुमन थौरम ngasi BJP मणिपुर प्रदेश न सिंधुना इम्फाल की थंबाल संगलेंदा पांगथोखरे थौरम अदुदा सरुक यारदुना BJP मणिपुर प्रदेश की वाइस प्रेसिडेंट N निम्बस न हाई जम्मू काश्मीर आर्टिकल 3 लौथोंनब होनबदा अचौब थौदांग लौरंबदा नतना हिरम असिगी खोंजंगदा
Dr. Samya Prasad Mukherjee lekhidabani Magna leba asigidamak yaifana thapok kaya marum supai khalam ki haina Sri Nimbasna singthakhi Thormaduda MLA Khungban Tabam Ibom Samadi BJP ki karyakarta sing saruk yakhi Paugi marakthana tenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba Vizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba pawse akasban Imphal lagini Handakta Raja sida mitai sareng mai pakna masa kokhan bangam khraba tungdang asi su Bisnupur jila gi khodak isinda leiba mioi ama mitai sareng masa kokhan bangam le Raja gi Fisheries Bibhagna thokpa cherolam gi matungina mamang thagi aroiba sayolda wangoi makha lekai dagi mioi ama amasung tha asigi mari da Thawal jila gi tentha mayai lekai dagi mioi amana mai pakna sareng masa sing puthokhraba tungda ahum subo oina thakai asigi manungda mioi ahumna sareng masa puthokiba si thagat ningai ni Seroladun hai Indigenous technical knowledge amasung scientific knowledge ki matengna sareng macha mai pakna kokhan bangam bani Sareng project mai paklakpada nungai ba phongdokladuna bibhag asigi director Haisnam Balkrishna na hai athuba matamda bibhag asina standardized breeding protocol semduna intellectual property right lawna bu honaragani Sareng macha puthokraba ngami sing tha asigi tarada raija thaki oina pangthokadoriba National Fish Farmers Day gi tharomda ikai khumna ba utkani Amaromda Manipur da Sareng project mai pakna paikhatpada Mukhyamantri Nongthomam Biren nungaiba phongdorakli social media da thagatpa warolomda Mukhyamantri na hai Raija gi Fisheries Bibhag ki makhada ngami singna Sareng mai pakna masa kokhan bangamba si chauthokchaningai ni mutki gadaroba mitai Sareng bu Raija Sarkar gi Sareng project ki makhada amuk hanna hingarhanna ba thorang sing lep laitana paikhalakli masigi mai pakpa oina handakta nga makhal asigi masa sing Raija sida puthokpa ngambani Sareng masa sing mai pakna puthokna bo honabada bibhag asina amasung ngami singna lawkhiba thodang bu Mukhyamantri na thagatpa phongdorakli Akaswani Imphal gi approve saisakpa amasung isai mayak iba Phurailarpam Iboyai Sharma ngarang kaisamthong Irom Pukri Mapal da leiba masagi mayumda leikhidre masagi sahi 38 sukhre mak masagi anaba amana maram oiraga leikhidabani leikhidreba Iboyai ma Manipur Sahitya Parisana piba Sangit Bhushan Mana 2013 Apunba Manipur Matam Isai Kangluk ki Lifetime Achievement Award 2012 Cultural Forum Manipur gi Thoksom Sana Jaubi Memorial Award 2012 Sairengba Singgi Apunba Lupna piba Lifetime Achievement Award 2010 na chingba tongan ba mana phangkhre Mahangna sakhiba amadi Akaswani gi thongda sandokhiba isai singi manungda nungsijaruba aina thamoi laiman oihaure thabal faraba hingda yengjaraga penjai thamoina panba yai Yengjaraga penjai thamoina ongamdraba suahina mitka chanaba thamoi mana pamjarui Manipur gi saknareba saisakpa artist lyricist amasung educationist Phurailarpam Iboyai mana lekhidabada apunba Manipur matam isai Kanglup amekna awaba phongdorakli Churachandpur District Bar Association senduna ngarang dagi satharakpa nauna sanakhraba criminal law ahumgi matangda numinini gi weba training amadi orientation program amangasi jila asigi EBC Gospel Centenary Hall da loisin khre Manipur State Legal Services Authority gi makhada pangthokhiba thoromaduda judiciary gi thaupuba singna criminal law ahum asigi matangda wangang khi thoromaduda jila asigi police officer sing advocate amadi law tamliba mahiroi singna saruk yakhi Jiribam jila da tangduleita daba phibam asina maram oiraga jila asigi tonga ba mafam singdagi lanjenarakuna relief camp singda sangjafam lawduna leiriba miyoi singda amukogi mihut sing yauna jila asida leiriba CSO sing amadi mena paibi singa tengbangi polam sing pikre khongchara duda saruk yaraduna amukogi general secretary Pratap Lesang themna hai jiribam gi hauzik oriba hospital gi phibam sadre sarkar na thuba matamda midyang changbiyu mangna hai lamdam asigi miyamna lingjel manana amata oina thabak thorom sing changchin bagi tangai fadaba lei khongsara duda poirei lemarol mera paibi amawoba amadi atai lupkya saruk yakhi
excellent job opportunities in hotel management cum hospitality sector and healthcare sector in Japan haiba hiramda miyam puna khangminabagi thorom amang asi Kakching Jilla gi Library and Information Center da pangthokre. National Skill Development Corporation NSDC na sinduna pangthokiba thorom da corporation asigi international officials sing su saruk yakhi. Thorom da Kakching Jilla khaktana tana Tengnokpal amasung Chandel Jilla gi manungda leriba miyoi singna hospitality amadi nursing tamningba loinana tambal loiraba singna Japan da chattuna karamna thabuk phangani haibagi matangda NSDC gi officials singna miyamda khanghanki. Thorom da Manipur State Rural Livelihood Mission gi Director N Bandana, NSDC gi Manager Sani Kumar amasung NSDC gi State Engagement Officer Jimik saruk yakhi. Lanjen aduna leriba miyoi singi damak numit marini gi oiba skill development program ama District Administration Thawbal na sinduna pangthoklagani. Tha asigi mapandagi taranithoi phawba Thawbal Jilla gi Rice Research Station da pangthokadariba thorom asida kaunana saba khutsa haibagi polam sing puthoknaba training pigani. Jilla asigi District Information Officer na thokpa cherolamana hai training asina lanjen aduna leriba miyoi singda technical gi oiba mahi sing anoba khutsa haibagi polam sing saba tambiba anoba wakhalona chingba khanganbagi khudongchaba adu piri. Serol sina hai lanjen aduna leriba miyoi singi damak District Administration Thawbal na tongan skill development amadi senthok lambi lehenaba thabak thorom ke leptana phaikhatli. Hairiba thabak sing asi Krishi Vigyan Kendra Manipur State Livelihood Mission Handloom and Handicraft Corporation amadi lairiba NGO singa khusamna duna paikhatpani. Panba yabadi mamang sahigi November thada pangthokiba nongmagi oiba sales event amada lanjen aduna lairiba miyoi singna puthokpa kaunagi pothok sing amadi dhup sing lupa lakh ama lising nimpurom yonba ngamkhre. Loinana mamang sahigi June 25 da District Administration Thawbal ga Krishi Vigyan Kendra aniga khusamna duna lanjen aduna Kodompokpi Sports Complex Relief Center da leriba miyoi singna saba candle sing anoba yening haina thonduna puthokraba matung miyamda phanghanba hokre hairi. Handakta nauna kakhiba Lok Sabha MP Angomsa Bimol Akoijamna Sangsatta Manipur amadi Awang Nongpor Rajya Singhi miyamgi damak pukhatkiba wafam singbu All Manipur Christian Organization na thagatpa phongdorakli. Lubasigi President L Simon Raumaina thokpa cherolamada hai Rajya sida santi puraknaba amadi awanba malaknabagi damak Angomsa Bimol Akoijamda thajaba thamli. Loinana Sarkar amadi atai stakeholders singna Rajya sida santi amadi tangdu leitaba phibam puraknabagi damak honariba sida suluba sina thagatpa phongdorakli. Serola sina makhata na hai May 3 dagi hauduna oirakliba kanglupki irang sina leriba tangdu leitadaba phibam asigi manungda mahusana thohanba khudongchadaba sing ising ichaw amadi landslide asina maram oiraga awa ana taraba miyoi singi awabada suluba sina saruk yari. Akashvani Imphal gi pauta biri. Uparashtrapati Jagdeep Dhankar na hairi leiba asigi tungi fireb khangba kanba masung kathokpa ngamba nahasingi lising makhada lei. Leiba asigi nahasingna chaukhatpa Bharat ama ohengani haibagi asa thamli. Kerala gi Tiruvananthapuram da pangthokpa Indian Institute of Space Science and Technology gi taranithoi suba graduation ceremony da wangangaduna Sri Dhankar na hai leiba asigi nahasing haithoi singdoi patanatana chaukhatpagi lambida lamjingba ngambagi thauna su lei. Tamil Nadu gi Mukhyamantri M.K. Stalin na Rajya gi BSP President K. Armstrong hatpaga mari leinana mara leiba miyoi sing athuba matamda faduna dandi pinaba police officer singda khanghankhre. Mangna hai thaudok thokraba matung pung khragi manungda mehar asiga mari leinana miyoi 9 police na fakhi. All India Inter-Sai Karate Tournament 2024 asidagi Imphal gi Khuman Lampak Sai STC Indoor Stadium da hokre. Tha asigi 9 phawba sathagani. Sports Authority of India Northeast Center na sinba tournament asida awang nongpok lamdamda leiriba sai center sing gi punna official amsung sanaroi 8 saruk yari. Aroibada maroiba paw amuk hanna. Rajya gi Transport Vibhag na hairi Rajya sigi National amadi State Highway singi nagyeta ain kaina sajiliba sing amadi public parking oiriba sing athingba thamle. Environment, Forest amsung Climate Change Mantri Thongam Biswajit na hairi mahusagi khalngakpa haibasi mipum khudingmakki tangai fadaba thaudangni. Dr. Shyama Prasad Mukherjee gi chama kulumdoi suba mapok kumon thoram Imphal gi Thambal Sanglenda pangthokre. Rajya sida mitai sareng mai pakna masakok hanba ngamlakpada Rajya gi Fisheries Vibhag na ngami singbu thagatpa phongdorakli amasung Uparashtrapati Jagdeep Dhankar na hairi leiba asigi tungi fireb khangba kanba amasung kathokpa ngamba naha singi lising makhada lei pau loijare.